Hello, my dear students. Schoolsigi nungsiraba angangsing ngasijina sargi ahanba YouTube channel gi class hauba numene. Aduna ngasi sarna nakhoida takadoriba para ase ahanba para Ima Manipur hariba sairengshine. Sairengse noina hanasu adum paramagani haina khale aduga sarna talapa matamsida jo puning sangchangna taro aduga sarna takpasida gyan tadaba singnaba haibadi dap leiba gumba khotpa gumba leiragadi khoigi Google Meet adudaida adum noina hangba question gai adum loinaba erase toba yarakani ko sarna adum harisiti munnati adum tadi tabiyo. Ado ahanbada sar sairengja parage noijo dum lakse phakto aduduga yengo adum phajana paminaraje. Larik phakto yako angja ahanbada lare ahanba para Ima Manipur hauroge ko angja paba. Khurumjari Ima Manipur singsang luhup tholibi Turial liklang siribi asangba pijo laitiangbi ritu tarukna thauganbi sarik mapan tharibi nongthrai mau linglibi manigu mangal nairibi maliam sana phauribi bibiu thaujan paliamgo amuka parake ko ngangja. Khurumjari Ima Manipur singsang luhup tholibi Turial liklang siribi asangba pijo laitiangbi ritu tarukna thauganbi sarik mapal tharibi nongthrai mau linglibi manigu mangal nairibi maliam sana phauribi bibiu thaujal paliamwo haibani ko sairengje. Hauji khoigi sairengje paba loirabanina khoigi Ima Manipur hariba saireng asigi nungi artha je kari haribano haibado saramu hairake munna taje ko ngangja. Ima Manipur hariba saireng asigi nungi artha di ai khoigi pokna pham sana leiba Manipur asi asangba singsang singna angam athau singna kokta laitianggi oina utnaba lohki matawgumna pomkoi koisile Turial singna thiakna khoina mafam khudingmakta phauduna siali ritu taruk lai hairakpasdaida ritu jingja amuktang ningsangamgya ko hariba Manipur da ritu taruk lai khoigi ritu taruk to di ahanbada walangtha ani subada nongjutha ahum subada sharat mari subada hemanta manga subada ningthamtha amadi aroiba taruk subada basanta hariba ritu taruk se tha ani na punsilaga siambani haibadi khoigi Manipur da tha train thoi leiko tha train thoi lebasdaida tha ani jina punsilaga siamba matamgi khongsa tubu aikhoina ritu kawi aduna hairiba ritu tarukse karamba tha singa manage haibadi ritu karamba ritu da karamba tha manung sanbage haibado amu yangshiko noi hana khangamba kangbu sudum phare aduga khangamdaba kangbu ga sudum ngasidagi khangasi adum revision oina haibetang ningsingage sana yawringai pallingai matamsidaida ahanbagi olangtha hairiba rituje masidaidaida khoigi maitaigi tha singda ahanba tha sajibu kaliangi matamjibu khoina olangtha hairaga khangnai aduga ani subagi nongju tha hariba ritujina khoigi inga ingyal hariba tha ani sigi matam sibuna khoina nongju tha hairaga khangnai ahum subagi sharat hariba ritujina thawan amasung langban hariba tha ani sigi matam sibu khoina sharat hairaga khangnai mari subagi hemanta hariba ritujina mera amasung hiyangai hariba tha se
ꯊꯥ ꯑꯅꯤꯁꯤꯒꯤ ꯃꯇꯝꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯦꯃꯟꯇ ꯍꯥꯏꯔꯒ ꯈꯪꯅꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥꯒꯤ ꯃꯇꯝꯅꯤꯀꯣ ꯃꯉꯥ ꯁꯨꯕꯗ ꯅꯤꯡꯊꯝꯊꯥ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯏꯅꯨ ꯑꯃꯁꯨꯡ ꯋꯥꯛꯆꯤꯡꯒꯤ ꯃꯇꯝꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯊꯝꯊꯥ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯕꯁꯟꯇ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯔꯦꯜ ꯂꯝꯇꯥꯒꯤ ꯃꯇꯝꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯕꯁꯟꯇ ꯍꯥꯏꯔꯒ ꯈꯪꯅꯩꯀꯣ ꯌꯥꯔꯦꯀꯣ ꯑꯉꯥꯡꯁꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯃꯈꯥ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯤꯕ ꯔꯤꯇꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯁꯤꯒꯤ ꯆꯥꯅꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯌꯥꯝꯕꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯂꯧ ꯍꯤꯡꯒꯣꯜ ꯂꯣꯏꯅꯃꯛ ꯀꯣꯏꯅꯩꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯔꯤꯇꯨ ꯇꯔꯨꯛꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯆꯥꯅꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡꯁꯦ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯤꯗꯩꯗ ꯂꯣꯏꯅꯃꯛ ꯊꯥꯅꯩꯑꯕ ꯂꯧꯕꯨꯛ ꯍꯤꯡꯒꯣꯜꯁꯤꯗꯩꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯔꯤꯇꯨ ꯇꯔꯨꯛꯃꯛꯁꯤꯡꯁꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯆꯥꯅꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡꯁꯦ ꯊꯥꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯁꯦ ꯂꯣꯏꯅꯅꯕ ꯄꯨꯡꯁꯪ ꯁꯪꯉꯦꯕꯀꯣ ꯄꯨꯡꯁꯪ ꯁꯪꯉꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯩ ꯃꯐꯝꯗ ꯐꯪꯗꯕ ꯂꯩꯇꯦꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯇꯥꯡꯕ ꯄꯥꯝꯕꯤ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯍꯧꯔꯤꯑꯕ ꯃꯁꯤꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯃꯅꯤꯒꯨꯝꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯥꯟꯗꯨꯅꯇ ꯂꯩ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯛ ꯈꯪꯕꯤꯑꯕ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯅ ꯃꯁꯛ ꯈꯪꯕꯤ ꯍꯥꯏꯕꯗꯨ ꯀꯕꯤꯁꯤꯅ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯕꯅꯤꯀꯣ ꯁꯩꯔꯦꯡꯁꯤꯒꯤ ꯑꯔꯨꯕ ꯋꯥꯍꯩ ꯁꯩꯔꯦꯡꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯏꯗꯤꯌꯥꯁꯦ ꯑꯗꯣ ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯛꯀꯦꯀꯣ ꯁꯩꯔꯦꯡꯁꯤꯒꯤ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯁꯪꯕ ꯆꯤꯡꯁꯥꯡꯁꯤꯡꯅ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯀꯣꯛꯇ ꯂꯩꯇꯦꯡꯒꯤ ꯑꯣꯏꯅ ꯎꯠꯅꯕ ꯂꯨꯍꯨꯞꯀꯤ ꯃꯇꯧꯒꯨꯝꯅ ꯄꯨꯝꯀꯣꯏ ꯀꯣꯏꯁꯤꯜꯂꯤ ꯇꯨꯔꯦꯜꯁꯤꯡꯅ ꯊꯦꯛꯅ ꯈꯣꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤ ꯔꯤꯇꯨ ꯇꯔꯨꯛ ꯂꯩ ꯔꯤꯇꯨꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯁꯤꯒꯤ ꯆꯥꯅꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯄꯨꯝꯅꯃꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯝꯁꯪ ꯁꯪꯉꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯩ ꯃꯐꯝꯗ ꯐꯪꯗꯕ ꯂꯩꯇꯦꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯇꯥꯡꯕ ꯄꯥꯝꯕꯤ ꯀꯌꯥꯃꯔꯨꯝꯁꯨ ꯍꯧꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯃꯅꯤꯒꯨꯝꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯥꯟꯗꯨꯅꯇ ꯂꯩ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯅ ꯃꯁꯛ ꯈꯪꯕꯤ ꯍꯥꯏꯕꯗꯨ ꯀꯕꯤꯁꯤꯅ ꯐꯣꯡꯗꯣꯛꯂꯤꯑꯕꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯕꯨꯅꯤꯀꯣ ꯁꯤꯒꯤ ꯁꯩꯔꯦꯡꯁꯤꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯑꯥꯔꯊ ꯍꯥꯏꯕ ꯂꯣꯏꯔꯕꯅꯤꯅ ꯁꯩꯔꯦꯡꯁꯤꯒꯤ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛꯇ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛꯁꯤꯗꯤ ꯑꯉꯥꯡꯁꯥ ꯐꯖꯅ ꯈꯪꯉꯨꯀꯣ ꯁꯤ ꯈꯪꯉꯀꯥꯟꯗ ꯁꯩꯔꯦꯡꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯈꯪꯉꯛꯀꯅꯤ ꯑꯗꯨꯅ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛꯇ ꯑꯃꯨꯛ ꯐꯥꯛꯇꯣꯛꯁꯤꯀꯣ ꯃꯊꯪꯒꯤ ꯄꯦꯖꯇ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛꯇ ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯔꯦ ꯂꯨꯍꯨꯞ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯀꯟ ꯑꯊꯧꯁꯤꯡꯒꯤ ꯀꯣꯛꯇ ꯎꯠꯅꯕ ꯃꯃꯜ ꯂꯩꯔꯕ ꯀꯣꯛꯌꯦꯠꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯨꯍꯨꯞ ꯀꯧꯔꯦ ꯑꯅꯤꯁꯨꯕꯗ ꯂꯤꯛꯂꯥꯡ ꯍꯥꯏꯔꯒꯅ ꯃꯃꯜ ꯌꯥꯝꯂꯕ ꯐꯖꯕ ꯂꯤꯛ ꯄꯔꯦꯡ ꯑꯍꯨꯝꯁꯨꯕꯗ ꯔꯤꯇꯨ ꯍꯥꯏꯕꯗꯤ ꯆꯍꯤꯒꯤ ꯃꯅꯨꯡꯗ ꯊꯥ ꯑꯅꯤꯒꯤ ꯑꯣꯏꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯉꯁꯥꯏ ꯁꯥꯔꯅ ꯍꯥꯏꯈ꯭ꯔꯦꯀꯣ ꯆꯍꯤ ꯑꯃꯗ ꯊꯥ 19 ꯂꯩꯕꯁꯤꯗꯩꯗ ꯊꯥ ꯑꯅꯤꯅ ꯄꯨꯟꯁꯤꯜꯂꯒ ꯔꯤꯇꯨ ꯑꯃꯃꯝ ꯑꯣꯏ ꯍꯥꯏꯗꯅ ꯑꯗꯨꯕꯨꯅꯤꯀꯣ ꯁꯤꯗꯩꯗ ꯍꯥꯏꯔꯤꯁꯦ ꯆꯔꯤꯛ ꯍꯥꯏꯔꯒꯅ ꯃꯍꯩꯅ ꯂꯤꯛ ꯑꯣꯏꯅꯕ ꯑꯋꯥꯡꯕ ꯅꯥꯄꯤ ꯃꯈꯜ ꯑꯃ ꯃꯊꯪꯗ ꯅꯣꯡꯊ꯭ꯔꯩ ꯍꯥꯏꯔꯒꯅ ꯃꯍꯩꯅ ꯅꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯅꯕ ꯎ ꯄꯥꯝꯕꯤ ꯃꯈꯜ ꯑꯃ ꯃꯊꯪꯗ ꯄꯥꯂꯦꯝ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯥꯂꯦꯝ ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯊꯪꯗ ꯑꯔꯣꯏꯕꯗ ꯃꯅꯤ ꯍꯥꯏꯔꯒꯅ ꯑꯔꯪꯕ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯅꯨꯡ ꯃꯈꯜ ꯑꯃ ꯍꯥꯏꯕꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ ꯑꯉꯥꯡꯁꯦ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛꯁꯤꯃ ꯐꯖꯅ ꯄꯥꯔꯣ ꯑꯗꯨꯒ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯐꯖꯅ ꯄꯥꯔꯕ ꯈꯪꯉꯕ ꯃꯇꯨꯡꯁꯤꯗꯩꯗ
ꯑꯩꯈꯣꯏꯒꯤ ꯅꯩꯅꯕꯗ ꯑꯃꯨꯛ ꯂꯥꯛꯁꯤ ꯅꯩꯅꯕꯁꯦ ꯁꯥꯔꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞꯇ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜ ꯊꯥꯔꯤꯉꯩ ꯃꯇꯝꯗ ꯄꯤꯈꯤꯕ ꯀꯣꯏꯁꯟ ꯑꯟꯁꯔꯗꯨꯃꯛꯅꯤꯀꯣ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯅ ꯃꯇꯝꯗꯨꯗꯩꯗ ꯁꯥꯔꯅ ꯊꯥꯈꯤꯕ ꯄꯤꯈꯤꯕ ꯀꯣꯏꯁꯟ ꯑꯟꯁꯔꯁꯤꯡꯗꯣ ꯑꯗꯨꯝ ꯅꯣꯏ ꯂꯣꯏꯅꯃꯛ ꯀꯣꯄꯤ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕꯗꯤ ꯁꯤꯜꯂꯝꯃꯅꯤ ꯍꯥꯏꯕ ꯁꯥꯔꯅ ꯊꯥꯖꯩ ꯑꯗꯨꯅ ꯃꯗꯨꯗꯩꯗ ꯁꯤꯟꯈ꯭ꯔꯕ ꯀꯣꯏꯁꯟ ꯑꯟꯁꯔꯁꯤꯡꯗꯣ ꯑꯗꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯐꯥꯛꯇꯣꯛꯑꯣ ꯑꯗꯨꯒ ꯄꯥꯔꯣ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯝ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯍꯧꯔꯣ ꯌꯥꯔꯦꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯃꯁꯤ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯗꯨꯕꯨ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯁꯥꯔ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯉꯛꯀꯦ ꯍꯥꯏꯕꯗꯤ ꯅꯣꯏ ꯄꯥꯈꯤꯕ ꯈꯣꯠꯈꯤꯕꯗ ꯀꯥꯎꯈꯤꯕ ꯈꯣꯠꯈꯤꯕ ꯌꯥꯎꯔꯒꯁꯨ ꯑꯃꯨꯛꯇꯪ ꯃꯦꯃꯣꯔꯤ ꯑꯣꯏꯅꯅꯕ ꯅꯤꯡꯁꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯅꯩꯅꯕꯁꯤꯡꯁꯦ ꯅꯩꯅꯕꯒꯤ ꯀꯣꯏꯁꯟ ꯅꯝꯕꯔ 1ꯒꯤ ꯆꯤꯟꯅ ꯈꯨꯝꯒꯗꯕ ꯑꯃꯗꯤ ꯀꯣꯏꯁꯟ ꯅꯝꯕꯔ 2ꯒꯤ ꯏꯔꯒ ꯈꯨꯝꯒꯗꯕꯁꯤꯡꯁꯦ ꯁꯥꯔ ꯍꯥꯏꯐꯦꯠꯇꯪ ꯅꯤꯡꯁꯤꯡꯉꯛꯀꯦ ꯍꯥꯟꯅ ꯀꯥꯎꯔꯒꯁꯨ ꯍꯧꯖꯤꯛ ꯁꯥꯔꯅ ꯍꯥꯏꯔꯛꯄꯁꯤꯗꯩꯗ ꯃꯨꯟꯅ ꯇꯥꯔꯣ ꯑꯗꯨꯒ ꯅꯤꯡꯁꯤꯡꯍꯧꯅꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯒꯗꯤ ꯑꯗꯨꯝ ꯍꯌꯦꯡ ꯄꯩꯈꯥ ꯃꯌꯥꯗ ꯑꯃꯨꯛꯇꯪ ꯔꯤꯚꯤꯖꯟ ꯐꯠ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯔꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯇꯥꯔꯣ ꯑꯗꯨꯝ ꯁꯥꯔ ꯍꯥꯏꯔꯛꯑꯒꯦꯀꯣ ꯑꯉꯥꯡꯁꯦ ꯅꯩꯅꯕ ꯀꯣꯏꯁꯟ ꯅꯝꯕꯔ 1 ꯆꯤꯟꯅ ꯈꯨꯝꯒꯗꯕꯒꯤ ꯀꯣꯛꯇ ꯍꯪꯉꯤꯁꯦ ꯏꯃꯥ ꯃꯅꯤꯄꯨꯔ ꯍꯥꯏꯔꯒ ꯀꯔꯤꯕꯨ ꯈꯪꯅꯕꯒꯦ ꯁꯝꯗ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯔꯤꯇꯨ ꯀꯌꯥ ꯂꯩꯕꯒꯦ ꯂꯥꯏꯗ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤ ꯐꯖꯕ ꯈꯔꯗꯪ ꯍꯥꯏꯌꯨ ꯃꯤꯠꯇ ꯏꯃꯥ ꯃꯅꯤꯄꯨꯔ ꯁꯩꯔꯦꯡ ꯑꯁꯤ ꯆꯤꯟꯗ ꯍꯥꯏꯌꯨꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯑꯩ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯁꯨꯝ ꯍꯥꯏꯔꯒꯦꯀꯣ ꯑꯉꯥꯡꯁꯦ ꯀꯣꯏꯁꯟ ꯅꯝꯕꯔ 1ꯒꯤ ꯆꯤꯟꯅ ꯈꯨꯝꯒꯗꯕꯒꯤ ꯀꯣꯛꯀꯤ ꯏꯃꯥ ꯃꯅꯤꯄꯨꯔ ꯍꯥꯏꯔꯒ ꯀꯅꯥꯕꯨ ꯈꯪꯅꯕꯒꯦ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟꯁꯤꯒꯤ ꯄꯥꯎꯈꯨꯝ ꯁꯥꯔ ꯈꯨꯝꯃꯛꯑꯒꯦꯀꯣ ꯍꯥꯏꯐꯦꯠꯇꯪ ꯃꯨꯟꯅ ꯇꯥꯔꯣ ꯏꯃꯥ ꯃꯅꯤꯄꯨꯔ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯤꯕꯨ ꯈꯪꯅꯩ ꯍꯥꯏꯒꯗꯧꯕ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯏꯃꯥ ꯃꯅꯤꯄꯨꯔ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯁꯤꯕꯨ ꯈꯪꯅꯩ ꯅꯤꯡꯁꯤꯡꯉꯨꯀꯣ ꯍꯥꯟꯅ ꯄꯤꯈꯤꯕꯁꯤꯡꯗꯨꯅꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯉꯥꯡꯁꯦ ꯁꯝꯗ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯔꯤꯇꯨ ꯀꯌꯥ ꯂꯩꯕꯒꯦ ꯄꯥꯎꯈꯨꯝꯗ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯔꯤꯇꯨ 3 ꯂꯩ ꯄꯥꯎꯈꯨꯝꯁꯤꯡꯁꯤꯗꯤ ꯑꯅꯤꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯀꯦꯀꯣ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯔꯤꯇꯨ 3 ꯂꯩ ꯀꯣꯏꯁꯟ ꯅꯝꯕꯔ ꯂꯥꯏꯗ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤ ꯐꯖꯕ ꯈꯔꯗꯪ ꯍꯥꯏꯌꯨ ꯄꯥꯎꯈꯨꯝꯗ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤ ꯐꯖꯕ ꯈꯔꯗꯤ ꯑꯁꯪꯕ ꯆꯤꯡꯁꯥꯡꯁꯤꯡꯅ ꯄꯨꯝꯀꯣꯏ ꯀꯣꯏꯁꯤꯜꯂꯤ ꯇꯨꯔꯦꯜꯁꯤꯡꯅ ꯊꯦꯛꯅ ꯈꯣꯏꯅ ꯆꯦꯜꯂꯤ ꯔꯤꯇꯨ 3ꯅ ꯊꯧꯒꯜꯂꯤ ꯑꯃꯗꯤ ꯐꯖꯔꯕ ꯑꯇꯥꯡ ꯑꯇꯥꯡꯕ ꯄꯥꯝꯕꯤ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯍꯧꯋꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅꯤ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤ ꯐꯖꯕ ꯈꯔꯗꯤ ꯑꯁꯪꯕ ꯆꯤꯡꯁꯥꯡꯁꯤꯡꯅ ꯄꯨꯝꯀꯣꯏ ꯀꯣꯏꯁꯤꯜꯂꯤ ꯇꯨꯔꯦꯜꯁꯤꯡꯅ ꯊꯦꯛꯅ ꯈꯣꯏꯅ ꯆꯦꯜꯂꯤ ꯔꯤꯇꯨ 3ꯅ ꯊꯧꯒꯜꯂꯤ ꯑꯃꯗꯤ ꯐꯖꯔꯕ ꯑꯇꯥꯡ ꯑꯇꯥꯡꯕ ꯄꯥꯝꯕꯤ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯍꯧꯋꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅꯤ ꯃꯊꯪꯗ ꯀꯣꯏꯁꯟ ꯅꯝꯕꯔ ꯃꯤꯠꯇ ꯏꯃꯥ ꯃꯅꯤꯄꯨꯔ ꯁꯩꯔꯦꯡ ꯑꯁꯤ ꯆꯤꯟꯗ ꯍꯥꯏꯌꯨ ꯍꯧꯖꯤꯛ ꯁꯥꯔꯅ ꯄꯥꯈ꯭ꯔꯦꯀꯣ ꯁꯩꯔꯦꯡꯁꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯑꯗꯨꯝ ꯁꯩꯔꯦꯡꯁꯤ ꯑꯗꯨꯝ ꯆꯤꯟꯐꯥ ꯄꯨꯊꯣꯛ ꯍꯌꯦꯡ ꯄꯩꯈꯥꯗ ꯑꯗꯨꯝ ꯄꯩꯈꯥꯒꯤꯁꯨ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯅꯕ ꯑꯗꯨꯝ ꯆꯤꯟꯐꯥ ꯄꯨꯊꯣꯛ ꯑꯗꯨꯗꯨꯒ ꯏꯕꯁꯨ ꯍꯩꯗꯣꯛ ꯑꯗꯨꯒ ꯁꯩꯔꯦꯡꯒꯤꯗꯤ ꯃꯥꯒꯤ ꯁꯩꯔꯦꯡꯒꯤ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯈꯨꯗꯝꯁꯤꯡꯁꯦ ꯆꯈꯩ ꯀꯩꯀꯥ ꯌꯥꯎꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯦ ꯑꯃꯐꯥꯎꯕ ꯆꯤꯊꯗꯅ ꯂꯣꯏꯅꯃꯛ ꯍꯥꯞꯄꯛꯀꯗꯧꯕꯅꯤ ꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯃꯥꯔꯛ ꯂꯩꯀꯣ ꯁꯤꯒꯨꯝꯕ ꯃꯥꯒꯤ ꯍꯥꯞꯄꯤꯕ ꯈꯨꯗꯝꯁꯤꯡꯁꯦ ꯆꯤꯊꯔꯛꯄ ꯇꯥꯔꯒꯗꯤ ꯂꯣꯏꯅꯃꯛ ꯆꯨꯝꯅ ꯏꯔꯛꯄ ꯇꯥꯔꯒꯁꯨ ꯑꯗꯨم ꯃꯥꯔꯛ ꯗꯤꯗꯛ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯀꯔꯝꯕ ꯋꯥꯍꯩꯗ ꯀꯔꯝꯕ ꯁꯥꯏꯟꯁꯤꯡ ꯈꯨꯗꯝꯁꯤꯡ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯌꯦꯡꯉꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯈꯨꯗꯝꯁꯤꯡꯁꯦ ꯑꯃꯐꯥꯎꯕ ꯆꯤꯊꯗꯅ ꯍꯥꯞꯄꯛꯑꯣꯀꯣ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣꯏꯁꯟ ꯅꯝꯕꯔ 1ꯒꯤ ꯂꯣꯏꯁꯜꯂꯦ ꯀꯣꯏꯁꯟ ꯅꯝꯕꯔ 2 ꯏꯔꯒ ꯈꯨꯝꯒꯗꯕꯒꯤ ꯀꯣꯛꯇ ꯑꯃꯨꯛ ꯄꯥꯔꯛꯀꯦꯀꯣ ꯆꯤꯡꯁꯥꯡꯅ ꯂꯨꯍꯨꯞ ꯊꯣꯜꯂꯤꯕꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯁꯝꯗ ꯇꯨꯔꯦꯜꯅ ꯂꯤꯛꯂꯥꯡ ꯁꯤꯔꯤꯕꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯂꯥꯏꯗ ꯆꯔꯤꯛ ꯃꯄꯥꯜ ꯊꯥꯔꯤꯕꯤ ꯅꯣꯡꯊ꯭ꯔꯩ ꯃꯎ ꯂꯤꯡꯂꯤꯕꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯤꯠꯇ ꯏꯃꯥ ꯃꯅꯤꯄꯨꯔ ꯀꯔꯝꯅ ꯃꯥꯂꯦꯝ ꯁꯥꯠꯅ ꯐꯥꯎꯕꯒꯦ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟꯁꯤꯡꯁꯦ ꯑꯃꯨꯛ ꯌꯥꯎꯕ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟ ꯅꯝꯕꯔ 2ꯗꯅ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯁꯦ ꯑꯃꯨꯛ ꯁꯥꯔ ꯍꯥꯏꯔꯛꯀꯦ ꯃꯨꯟꯅ ꯇꯥꯔꯣꯀꯣ ꯑꯉꯥꯡꯁꯦ ꯀꯣꯏꯁꯟ ꯅꯝꯕꯔ 2 ꯏꯔꯒ ꯈꯨꯝꯒꯗꯕ ꯀꯣꯛ ꯆꯤꯡꯁꯥꯡꯅ ꯂꯨꯍꯨꯞ ꯊꯣꯜꯂꯤꯕꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ
ꯄꯥꯎꯈꯨꯝꯗ ꯆꯤꯡꯁꯥꯡꯅ ꯂꯨꯍꯨꯞ ꯊꯣꯜꯂꯤꯕꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯑꯁꯪꯕ ꯆꯤꯡꯁꯥꯡꯁꯤꯡꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯄꯥꯎꯈꯨꯝꯁꯤꯡꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯗꯤ ꯑꯅꯤꯔꯛ ꯍꯟꯅ ꯂꯣꯏꯅꯕ ꯍꯥꯏꯔꯛꯀꯦꯀꯣ 2 times ꯆꯤꯡꯁꯥꯡꯅ ꯂꯨꯍꯨꯞ ꯊꯣꯜꯂꯤꯕꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯑꯁꯪꯕ ꯆꯤꯡꯁꯥꯡꯁꯤꯡꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯀꯣꯏꯁꯟ ꯅꯝꯕꯔ 3ꯗ ꯇꯨꯔꯦꯜꯅ ꯂꯤꯛꯁꯥꯡ ꯁꯤꯔꯤꯕꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯄꯥꯎꯈꯨꯝꯗ ꯇꯨꯔꯦꯜꯅ ꯂꯤꯛꯁꯥꯡ ꯁꯤꯔꯤꯕꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯨꯔꯦꯜꯁꯤꯡꯅ ꯐꯥꯎꯗꯨꯅ ꯊꯦꯛꯅ ꯈꯣꯏꯅ ꯆꯦꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯃꯨꯛꯀ ꯄꯥꯔꯛꯀꯦꯀꯣ꯫ ꯇꯨꯔꯦꯜꯅ ꯂꯤꯛꯁꯥꯡ ꯁꯤꯔꯤꯕꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯇꯨꯔꯦꯜꯁꯤꯡꯅ ꯐꯥꯎꯗꯨꯅ ꯊꯦꯛꯅ ꯈꯣꯏꯅ ꯆꯦꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯀꯣꯏꯁꯟ ꯅꯝꯕꯔ 9ꯗ ꯆꯔꯤꯛ ꯃꯄꯥꯜ ꯊꯥꯔꯤꯕꯤ ꯅꯣꯡꯊ꯭ꯔꯩ ꯃꯎ ꯂꯤꯡꯂꯤꯕꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯀꯣꯏꯁꯟ ꯅꯝꯕꯔ 9ꯁꯤꯒꯤ ꯄꯥꯎꯈꯨꯝꯅ ꯆꯔꯤꯛ ꯃꯄꯥꯜ ꯊꯥꯔꯤꯕꯤ ꯅꯣꯡꯊ꯭ꯔꯩ ꯃꯎ ꯂꯤꯡꯂꯤꯕꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯐꯪꯗꯕ ꯀꯥꯟꯅꯔꯕ ꯑꯇꯥꯡ ꯑꯇꯥꯡꯕ ꯄꯥꯝꯕꯤ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯍꯧꯔꯤ ꯍꯥꯏꯕꯅꯤ꯫ ꯑꯃꯨꯛꯀ ꯍꯥꯏꯒꯦꯀꯣ꯫ ꯆꯔꯤꯛ ꯃꯄꯥꯜ ꯊꯥꯔꯤꯕꯤ ꯅꯣꯡꯊ꯭ꯔꯩ ꯃꯎ ꯂꯤꯡꯂꯤꯕꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯐꯪꯗꯕ ꯀꯥꯟꯅꯔꯕ ꯑꯇꯥꯡ ꯑꯇꯥꯡꯕ ꯄꯥꯝꯕꯤ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯍꯧꯔꯤ ꯍꯥꯏꯕꯅꯤ꯫ ꯅꯦꯛꯁ ꯀꯣꯏꯁꯟ ꯅꯝꯕꯔ ꯃꯤꯠꯇ ꯏꯃꯥ ꯃꯅꯤꯄꯨꯔ ꯀꯔꯝꯅ ꯃꯥꯂꯦꯝ ꯁꯥꯠꯅ ꯐꯥꯎꯕꯒꯦ? ꯄꯥꯎꯈꯨꯝꯗ ꯏꯃꯥ ꯃꯅꯤꯄꯨꯔꯅ ꯃꯥꯂꯦꯝ ꯁꯥꯠꯅ ꯐꯥꯎꯕꯒꯤ ꯃꯔꯝꯗꯤ ꯑꯁꯪꯕ ꯆꯤꯡꯁꯥꯡꯁꯤꯡꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯤ, ꯇꯨꯔꯦꯜꯁꯤꯡꯅ ꯊꯦꯛꯅ ꯈꯣꯏꯅ ꯆꯦꯜꯂꯤ, ꯔꯤꯇꯨ ꯇꯔꯨꯛꯅ ꯊꯧꯒꯜꯂꯤ ꯑꯃꯗꯤ ꯐꯖꯔꯕ ꯑꯇꯥꯡ ꯑꯇꯥꯡꯕ ꯄꯥꯝꯕꯤ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯍꯧꯋꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯧꯕ꯫ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ꯫ ꯏꯃꯥ ꯃꯅꯤꯄꯨꯔꯅ ꯃꯥꯂꯦꯝ ꯁꯥꯠꯅ ꯐꯥꯎꯕꯒꯤ ꯃꯔꯝꯗꯤ ꯑꯁꯪꯕ ꯆꯤꯡꯁꯥꯡꯁꯤꯡꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯤ, ꯇꯨꯔꯦꯜꯁꯤꯡꯅ ꯊꯦꯛꯅ ꯈꯣꯏꯅ ꯆꯦꯜꯂꯤ, ꯔꯤꯇꯨ ꯇꯔꯨꯛꯅ ꯊꯧꯒꯜꯂꯤ ꯑꯃꯗꯤ ꯐꯖꯔꯕ ꯑꯇꯥꯡ ꯑꯇꯥꯡꯕ ꯄꯥꯝꯕꯤ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯍꯧꯔꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯧꯕꯅꯤꯀꯣ ꯑꯉꯥꯡꯖꯥ꯫ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯣꯏꯅ ꯀꯣꯏꯁꯟꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯈꯨꯝꯃꯅꯤꯀꯣ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯂꯣꯜ ꯅꯩꯅꯕꯗ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ꯫ ꯂꯣꯜ ꯅꯩꯅꯕꯗ ꯁꯥꯔꯅ ꯄꯤꯈꯤꯁꯦ ꯀꯣꯏꯁꯟ ꯑꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯄꯤꯈ꯭ꯔꯦꯀꯣ꯫ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯄꯤꯈꯤꯕ ꯀꯣꯏꯁꯟꯁꯤꯡꯗꯣ ꯑꯗꯨꯝ ꯄꯥꯁꯜꯂꯣ꯫ ꯁꯤꯒꯤ ꯃꯔꯛꯇ ꯄꯥꯔꯒ ꯈꯪꯖꯤꯜꯂꯨ ꯍꯥꯏꯗꯅ ꯂꯣꯜ ꯅꯩꯅꯕ ꯄꯤꯔꯦꯀꯣ꯫ ꯂꯣꯜ ꯅꯩꯅꯕꯒꯤ ꯃꯈꯥꯗ ꯋꯥꯜ ꯑꯅ ꯊꯥꯔꯒ ꯄꯥꯔꯒ ꯈꯪꯖꯤꯜꯂꯨ ꯑꯅ ꯄꯤꯔꯤꯕꯁꯦ ꯁꯤꯗꯒꯤ ꯁꯠꯇꯣꯛꯑꯒ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯄꯤꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯂꯥꯕ ꯈꯪꯅꯕ ꯋꯥꯍꯩꯗ ꯀꯔꯝꯕ ꯃꯌꯦꯛꯅ ꯂꯣꯏꯒꯅꯤ? ꯄꯥꯎꯈꯨꯝꯗ ꯁꯥꯔꯅ ꯄꯤꯈꯤꯕꯗꯣ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯂꯥꯕ ꯈꯪꯅꯕ ꯋꯥꯍꯩꯗ ꯄꯥ ꯅꯠꯇ꯭ꯔꯒ ꯕꯥꯅ ꯂꯣꯏꯒꯅꯤ ꯍꯥꯏꯕ꯫ ꯑꯗꯒꯤ ꯑꯃꯨꯛ ꯑꯅꯤꯁꯨꯕꯗ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯑꯃꯣꯝ ꯈꯪꯅꯕ ꯋꯥꯍꯩꯗ ꯀꯔꯝꯕ ꯃꯌꯦꯛꯅ ꯂꯣꯏꯒꯅꯤ ꯍꯥꯏꯕ꯫ ꯃꯁꯤꯗꯩꯗꯅ ꯁꯥꯔꯅ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝꯗꯣ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯑꯃꯣꯝ ꯈꯪꯅꯕ ꯋꯥꯍꯩꯗ ꯄꯤ ꯅꯠꯇ꯭ꯔꯒ ꯚꯤꯅ ꯂꯣꯏꯒꯅꯤ ꯍꯥꯏꯕꯅꯤꯀꯣ꯫ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯖꯥ? ꯑꯗꯨꯒ ꯀꯣꯏꯁꯟ ꯅꯝꯕꯔ ꯑꯅꯤꯁꯨꯕꯒꯤ ꯑꯍꯥꯡꯕ ꯃꯦꯟꯁꯤꯜꯂꯨ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯅ ꯑꯍꯥꯡꯕ ꯃꯦꯟꯁꯤꯜꯂꯨꯗꯨꯒꯤ ꯍꯥꯏꯔꯛꯀꯦꯀꯣ ꯑꯉꯥꯡꯁꯥ꯫ ꯑꯍꯥꯡꯕ ꯃꯦꯟꯁꯤꯜꯂꯨꯗ ꯑꯍꯥꯟꯕꯗ ꯄꯂꯦꯝ ꯏꯃꯥ ꯍꯥꯏꯔꯒ ꯗ꯭ꯌꯥꯁꯇꯣ ꯃꯗꯨꯅ ꯑꯄꯣꯛꯄꯤ ꯑꯣꯏꯒꯗꯧꯕ꯫ ꯑꯅꯤꯁꯨꯕꯒꯤ ꯄꯟꯊꯧ ꯏꯄꯥꯗꯨꯅ ꯑꯄꯣꯛꯄ ꯑꯣꯏꯒꯗꯧꯕ꯫ ꯑꯍꯨꯝꯁꯨꯕꯒꯤ ꯑꯃꯟꯕ ꯆꯔꯩꯅ ꯗ꯭ꯌꯥꯁ ꯏꯃꯥ ꯍꯥꯏꯕꯗꯨꯅ ꯊꯣꯜꯂꯤꯕꯤ ꯑꯣꯏꯒꯗꯧꯕ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯇꯥꯏꯕꯪ ꯗ꯭ꯌꯥꯁ ꯏꯕꯨꯡꯉꯣ ꯍꯥꯏꯕꯗꯨꯅ ꯁꯦꯝꯕꯤꯕ ꯑꯣꯏꯒꯗꯧꯕ꯫ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯖꯥ? ꯑꯗꯨꯒ ꯃꯈꯥꯗ ꯄꯤꯔꯤꯕꯁꯤꯡ ꯑꯁꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯍꯥꯏꯌꯣ꯫ ꯁꯤꯗꯤ ꯂꯥꯏꯔꯦꯀꯣ ꯑꯉꯥꯡꯖꯥ? ꯁꯤꯗꯤ ꯑꯗꯨꯝ ꯂꯥꯏꯔꯦ꯫ ꯑꯗꯨꯅ ꯑꯗꯨꯝ ꯅꯣꯏ ꯈꯪꯉꯝꯃꯅꯤꯅ ꯂꯧꯔꯦꯀꯣ꯫ ꯑꯗꯨꯕꯨ ꯁꯥꯔ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯉꯛꯀꯦ꯫ ꯃꯈꯥꯗ ꯄꯤꯔꯤꯕꯁꯤꯡ ꯑꯁꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯍꯥꯏꯌꯨ ꯍꯥꯏꯕꯁꯦ ꯁꯩꯁꯛꯄꯗꯨꯅ ꯅꯨꯄꯥ ꯂꯩꯔꯦ, ꯈꯨꯂꯥꯛꯄꯤꯅ ꯅꯨꯄꯤ ꯂꯩꯔꯦ, ꯑꯃꯨꯕꯤꯅ ꯅꯨꯄꯤ ꯂꯩꯔꯦ, ꯑꯏꯕꯤꯅ ꯅꯨꯄꯤ ꯂꯩꯔꯦ, ꯑꯐꯥꯎꯕꯅ ꯅꯨꯄꯥ ꯂꯩꯔꯦ, ꯊꯧꯖꯥꯟ ꯍꯩꯕꯅ ꯅꯨꯄꯥ ꯂꯩꯔꯦ, ꯃꯃꯤꯡ ꯆꯠꯄꯤꯅ ꯅꯨꯄꯤ ꯂꯩꯔꯦ, ꯑꯊꯣꯏꯕꯤꯅ ꯅꯨꯄꯤ ꯂꯩꯔꯦ, ꯄꯨꯡ ꯌꯩꯕ ꯅꯨꯄꯥ ꯂꯩꯔꯦ, ꯆꯤꯟꯒꯟꯕꯤ ꯅꯨꯄꯤ ꯂꯩꯔꯦ, ꯆꯥꯟꯕꯤ ꯍꯩꯕ ꯅꯨꯄꯥ ꯂꯩꯔꯦ, ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅꯀꯣ ꯑꯉꯥꯡꯖꯥ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯀ꯭ꯂꯥꯁꯁꯦ ꯑꯗꯨꯝ
ꯑꯩꯁꯨ ꯐꯖꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯍꯌꯦꯡ ꯅꯣꯏꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯣꯠꯇꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯩꯅꯣꯗ ꯒꯨꯒꯜ ꯃꯤꯠꯇꯣ ꯑꯗꯨꯗꯩꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯣꯏꯕ ꯀꯩꯀꯥ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯅꯦꯛꯁ ꯇꯥꯏꯝꯗ ꯑꯗꯨꯝ ꯑꯩ ꯁꯦꯝꯗꯣꯔꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯗꯤ ꯁꯥꯔꯅ ꯇꯥꯛꯄꯗꯩꯗ ꯊꯨꯃꯟꯕ ꯈꯣꯠꯃꯟꯕ ꯂꯩꯔꯒꯁꯨ ꯈꯤꯇꯪ ꯇꯞꯊꯕꯤꯔꯛꯎ ꯈꯣꯠꯊꯕꯤꯔꯛꯎ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯊꯪꯒꯤꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯉꯥꯡꯖꯥ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ